MLA ama Oina Praja Meeyamgidamak Masagi Chap Chaba Mathoudang Lourakpada Bjp Sugnu Mandal na KARIGIDAMAK KHOISAONARIBANO HAINA Development Committee KAKCHING KHUNOU na HANGLAKLI manipur gi makha Maikei khun kayagi Praja Meeyamgi lifeline oiriba Indo Burma Sugnu Road haina khangnariba wabagai lamkhaidagi Sugnu faba kilometer kuntaret muk sangba IMI Sugnu Road State Highway asi mamangi Bjp na jai taret makai palamba matamda afaba lambi ama oina sungsem sembi dana leirakibadu handak PR lenga ki matam Governor Council da Sugnu Kendra gi MLA K Ranjina Praja Meeyamgi khanduna lambi asi nauna sembi na ba haizabadagi ayaba pirakle lambi paring asi handaki working session asida sungsoi soidana semba horagani haina MLA na Miyam tinba mifam amada thamkiba wafam adubu Bjp Sugnu Mandal gi President na oida padaba semjin sajinba wafam kaya lana Miyam da fongdorakpa asi khudakta lepiu haina KAKCHING KHUNOU Municipal Council gi Caretaker Councillor su oiriba Development Committee KAKCHING KHUNOU gi Secretary TS Rishikesh na fongdorakli wafam asing asi KAKCHING KHUNOU da pangthukiba paugi mifam amada hauzik lambi asigi matangda media wafam kaya fongdoknari basi matangda fongdorakibani Rishikesh na hai hariba lambi asigi matangda Sugnu Kendra gi MLA K Ranjina Miyam da lana paudam kiba amata leite Praja Meeyam busu apikpa politics tawduna Miyam bu lana lamjing na ba hona kibasu amata leite mahakti Sugnu Kendra asigita natana manipur Miyam na singthanariba MLA ama oibita natana tam taruklak thangna na karaktuna MLA ama Oina Praja Meeyamgi ihul khangna yaifanaba honaba MLA ama oibigi Chap Chaba Mathoudang HAINA Rishikesh na makataki hariba lambi wabagai lamkhaidagi Sugnu fawki lambi asida Praja Meeyam na thengnariba awaba amadi khudong chadaba kaya sing asigi matangda matamdugi Bjp gi lengakta matam gi assembly mifam kaya dasu mifam khudingi lambi asi amuktang da oirabasu semjin binaba MLA K Ranjina fongdoktuna lakli masi assembly mifam gi record na saki oiribani masada sunatana mahakna opposition da leibani na mahaki kendra gi area semdrabasu wabagai dagi hauraga hianglam kendra gi sark oiriba waikhongi mafam fawada oirabasu sembi na balengakta taksinduna lakpani adubu pumnamak arembada taki chai taret makai hena mamangi Bjp lengak na sembi raktraba Miyam na KHOIRANG na ngainariba lambi asi semlagani haina Miyam da Sugnu sigi MLA na mahaki Prajada paudambada Bjp Sugnu gi Mandal gi President amasung workers singna sugyamna KHOIRANG KHOISAONARIBA karigino haina su Development Committee KAKCHING KHUNOU na hanglakli paugi mifam aduda Rishikesh na roibada fongdorakibada MLA K Ranjina thokliba lana sida Praja Meeyamgidamakta mahakna laukiba thaudang amasung Sugnu serogi Praja kaya kangaunaraba naha kaya gidamak honakiba aduna mahakki mathongna maringjal Praja Meeyamgidamak singthaningai oina honabikiba adubu Sugnu Kendra gi Praja Meeyam na khanglakchuna mahakpu tongan ba political party da yoramba sing maro oina Bjp gi achawa thaudang kaya loramba Bjp da lairamba miyoy kaya na support taraktuna MLA bu thazabiduna amadi nungsibiduna support tarakpani masida Bjp Sugnu Mandal gi President amadi workers singna levak macha tada ba wafam makhatana fongdokpa taraktanaba wafam su thamki MLA K Ranjina aikogi works minister oiringi matamda aikoi wogai lamkhai na sakpi karong phaw full one time tha ki koila lo aikoi ngasi kendra sida laibiriba yamna leklesu hairaba Bjp gi mandal gi president amadi Bjp gi workers na honorable MLA gi matamda koila tha ki de haina koila tha ba khangam da base aikoi yamna laibak thibani maramaduna aikoina haijaning badi lambi asi semna nabo honawda MLA amagi oiba ma ki duty ado tawjaduna aikoi matam dugi lengak paiba lengak Bjp gi lengak amadi tia lakhamatung governor council da aikoi honorable MLA na takna duna laaga na aikoi ayaba si phangipodagi Miyam da lambi si matam kuina semdana sahi tare makai hena semakraba lambi asi semagani haina Miyam da public function da aikoi lambi si semga dawre haina paudamba matamda aikoi Bjp Mandal amadi Bjp gi Sugnu gi Bjp Mandal gi president amadi Bjp gi workers na lambi sigi namada honorable MLA K Ranjina aikoi election politics tawre haina sandopi budusu yamna lebak masa ta da aikoi wangang ni haina aikoi laujei maramaduna Bjp Mandal gi president amadi Sugnu Mandal gi president amadi aikoi Sugnu Mandal gi laibiriba Bjp workers in the thamjani madi
tam taruk aikoi miyamgi apama matungna miyamgi ihulda vote karak lawa honorable MLA K Ranjitna ngasi fawda rajniti politics tawda apuba miyangda yamna pikpa atenba miyangda thamaga aikoi politics tawde haibdo Sugnu Mandal gi president amadi Sugnu Mandal gi workers inda aikoi development committee KAKCHING KHUNOU gi site gi appeal fik tawjari loinana aroibada aina sengdokningba amakhakti BJP Sugnu Mandal gi president amadi BJP gi Sugnu Mandal gi workers inda thambikiba honorable MLA na ekoi haiba wawai lamkhai dagi Sugnu phau semgadawe lambi ase semagani haina miyam da haijilaga ekoi congress ki lengyan yale haiba wafam duma yamna ai lanba sama lanba BJP Sugnu Mandal gi president gi yamna leibak masa tadawa wafam ni haina thamjage maramdi